ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯇꯧꯕꯤꯃꯜ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯔꯤ, ꯃꯗꯨꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯑꯐꯕ ꯋꯥꯈꯜꯇꯃꯛ ꯂꯧꯁꯤꯟꯕꯤꯌꯨ, ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯗꯤ ꯅꯥꯊꯩꯗꯨꯅ ꯊꯝꯕꯤꯈꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯊꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯇꯧꯕꯤꯃꯜ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯨꯛꯆꯦꯜ ꯈꯪꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ, ꯊꯧꯅꯥ ꯂꯧꯁꯤꯡ ꯆꯥꯎꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯄ꯭ꯔꯖꯥꯅ ꯎꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯃꯆꯥ ꯄꯣꯛꯇꯕꯇ ꯅꯠꯇꯅ ꯃꯍꯥꯛ ꯃꯁꯛꯁꯨ ꯌꯥꯝꯅ ꯊꯤꯔꯦ꯫ ꯃꯇꯝ ꯑꯃꯗꯗꯤ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯝꯕꯅꯤ꯫ ꯂꯥꯏ ꯊꯣꯛꯇꯨꯅ ꯅꯥꯔꯨꯕꯗꯒꯤ ꯃꯃꯥꯏ ꯆꯥꯝꯗꯨꯅ ꯁꯛꯐꯝ ꯑꯣꯟꯈꯤꯕꯅꯤ꯫ ꯃꯩꯆꯥꯝꯕꯤ ꯂꯩꯃꯔꯦꯝꯕꯤꯅ ꯁꯤꯡꯍꯥꯁꯟꯒꯤ ꯑꯣꯏꯗ ꯐꯝꯕꯗꯨ ꯃꯟꯇ꯭ꯔꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯄꯥꯝꯅꯔꯛꯇ꯭ꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯍꯦꯟꯕꯤ ꯑꯃ ꯊꯤꯔꯒ ꯂꯩꯃꯔꯦꯝꯕꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯇꯣꯏꯅ ꯍꯪꯒꯠꯅꯔꯦ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯄꯦꯜꯍꯟꯐꯝ ꯊꯣꯛꯏ ꯈꯟꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯃꯁꯥꯃꯛꯅꯁꯨ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯐꯤꯚꯝꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕꯤ, ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯏꯀꯩ ꯐꯥꯡꯅ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯅꯣꯡꯃꯗꯤ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯍꯤꯗꯦꯟ ꯑꯃꯗ ꯃꯄꯥ ꯂꯩꯇꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧꯗ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕ ꯄꯨꯝꯅꯃꯛ ꯁꯤꯡꯊꯥꯗꯨꯅ ꯄꯥꯎ ꯄꯤꯔꯨꯔꯦ꯫ ꯅꯤꯡꯊꯧ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯈꯤꯒꯦ ꯈꯟꯗꯨꯅ ꯁꯅꯥ ꯈꯣꯡꯅꯦꯡꯂꯛꯂꯦ꯫ ꯆꯨꯝꯃꯤ, ꯅꯨꯄꯤ ꯑꯗꯨ ꯂꯝ ꯌꯧꯅ ꯐꯖꯕꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯅ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯕꯨ ꯍꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯅꯤ, ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯁꯥꯕꯤꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯝꯂꯦ꯫ ꯅꯤꯡꯊꯧ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯂꯦꯡꯂꯛꯂꯝꯕꯒꯤ ꯃꯔꯝ ꯄꯨꯝꯕ ꯐꯖꯕꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯅ ꯈꯪꯈ꯭ꯔꯦ꯫ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯅ ꯋꯥꯔꯝꯃꯤ꯫ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯨꯄꯥꯅꯤ꯫ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯆꯥꯗꯕ ꯀꯣꯡꯒꯥꯏ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯨꯅꯕ ꯑꯃꯨꯛꯇꯪꯗꯤ ꯇꯟꯖꯥ ꯄꯤꯕꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯀꯣꯅꯨꯡꯒꯤ ꯋꯥꯐꯝꯗꯤ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯅ ꯐꯝꯅꯥꯏꯕ ꯀꯌꯥꯁꯤꯡꯅ ꯐꯖꯕꯤ ꯃꯇꯩ ꯃꯅꯥꯎꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯀꯟꯅ ꯊꯦꯝꯂꯔꯦ꯫ ꯍꯟꯗꯛ ꯐꯝꯅꯥꯏꯕꯁꯤꯡꯅ ꯄꯨꯔꯛꯈꯤꯕ ꯄꯥꯎ ꯑꯗꯨ ꯅꯨꯄꯤ ꯑꯣꯟꯅꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯃꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯔꯦ꯫ ꯐꯖꯕꯤꯅ ꯀꯣꯅꯨꯡꯗ, ꯂꯩꯃꯔꯦꯝꯕꯤꯅ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯗ ꯈꯨꯗꯛꯇ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅꯕꯅꯤ꯫ ꯃꯪꯒꯨꯝꯂꯕ ꯋꯥꯐꯝ ꯑꯗꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯅꯩꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯁꯥꯒꯤ ꯂꯩꯃꯔꯦꯝꯕꯤꯕꯨ ꯁꯅꯥ ꯂꯨꯄꯥ, ꯃꯤꯅꯥꯏ ꯃꯁꯦꯟ ꯑꯎꯟꯄꯣꯠ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯏꯔ ꯃꯀꯥꯗ ꯊꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕꯤꯕꯨ ꯀꯣꯅꯨꯡꯗ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯍꯟꯕ꯫ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯌꯥꯏꯐꯅꯕ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯔꯛꯄꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯕꯤ ꯂꯥꯏꯔꯕꯤ ꯁꯛꯍꯦꯟꯕꯤ ꯃꯃꯩꯊꯪꯗ ꯍꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯍꯟꯗꯛ ꯂꯥꯏꯔꯕꯒ ꯅꯤꯡꯊꯧꯒ ꯅꯨꯄꯤ ꯑꯣꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯑꯈꯪ ꯑꯍꯩ ꯄꯟꯗꯤꯠ ꯀꯌꯥꯅ ꯕꯦꯗ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯌꯦꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯥꯏꯔꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯅꯨꯡꯁꯤꯅꯕ, ꯊꯧꯒꯜꯂꯣꯟ ꯀꯥꯏꯅꯗꯕ ꯃꯇꯧꯅ ꯑꯣꯏꯔꯛꯄ ꯌꯥꯕ ꯂꯩꯕꯥꯛꯀꯤ ꯋꯥꯊꯣꯛꯄꯨꯗꯤ ꯅꯝꯊꯈ꯭ꯔꯦ꯫
ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯇꯥꯎ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯥꯂꯣꯏ ꯍꯟꯖꯕꯒꯤ ꯐꯝꯁꯨ ꯍꯥꯞꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯛꯄꯗ ꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯐꯤꯕꯝ ꯁꯛꯇꯝ ꯃꯈꯥ ꯄꯣꯜꯂꯤ ꯀꯔꯝꯅ ꯍꯥꯏꯔꯣꯏ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯗꯒꯤ ꯂꯥꯛꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯩꯅꯤꯡꯗꯕ ꯑꯃꯗꯤ ꯑꯋꯥꯕ ꯁꯛꯂꯣꯟ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯔꯝꯗꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯥꯂꯣꯏ ꯍꯟꯖꯕ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝ ꯐꯪꯖꯔꯦ꯫ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯃꯆꯥ ꯃꯆꯥꯗ ꯂꯨꯞꯆꯔꯝꯃꯤ꯫ ꯂꯥꯂꯣꯏ ꯍꯟꯖꯕꯒꯤ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯗ ꯃꯄꯨꯛꯅꯤꯡ ꯆꯪꯖꯕꯁꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯅ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯉꯥꯛꯅꯕ ꯇꯠꯇꯅ ꯋꯥ ꯇꯥꯅꯩ꯫ ꯐꯤꯖꯦꯠ ꯐꯤꯖꯣꯜꯗ ꯂꯨ ꯅꯥꯟꯕꯗ ꯂꯥꯂꯣꯏ ꯍꯟꯖꯕꯕꯨ ꯁꯤꯡꯊꯥꯅꯔꯛꯏ꯫ ꯀꯣꯅꯨꯡꯗ ꯇꯝꯖꯅꯐꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯆꯝꯖꯕ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯁꯦꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧꯅ ꯊꯥꯖꯕ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯅꯣꯡꯃ ꯂꯥꯂꯣꯏ ꯍꯟꯖꯕꯅ ꯀꯣꯅꯨꯡꯗꯒꯤ ꯃꯌꯨꯝ ꯍꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯤ, ꯍꯌꯦꯡꯗꯤ ꯑꯩ ꯅꯤꯡꯊꯧꯅ ꯁꯥꯗꯥꯟꯕ ꯆꯠꯄꯗ ꯌꯥꯎꯔꯨꯕ ꯇꯥꯔꯦ꯫ ꯐꯝꯅꯥꯏꯕ ꯈꯔꯁꯨ ꯌꯥꯎꯒꯅꯤ꯫ ꯑꯀꯟ ꯑꯊꯧ ꯅꯨꯄꯥ 10ꯃꯨꯛ ꯂꯣꯏꯅꯒꯅꯤ꯫ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯊꯥꯞꯄ ꯎꯃꯪꯗꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯆꯪꯂꯛꯄ ꯌꯥꯏ꯫ ꯁꯥꯗꯥꯟꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯊꯧꯔꯥꯡ ꯇꯧꯁꯤ꯫ ꯍꯣꯏ ꯅꯅꯥꯏ, ꯑꯩ ꯇꯧꯖꯒꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯌꯨꯛꯇ ꯂꯥꯂꯣꯏ ꯍꯟꯖꯕ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯆꯤꯟꯗꯨꯅ ꯈ꯭ꯋꯥꯡꯗ ꯊꯥꯡꯁꯥꯡ ꯅꯝꯗ ꯂꯤꯔꯨꯡꯇꯦꯟ ꯈꯨꯠ ꯌꯦꯠꯇ ꯇꯥꯅ ꯂꯩꯇꯦꯡꯂꯝꯃꯤ꯫ ꯁꯒꯣꯜ ꯃꯊꯛꯇ ꯁꯥꯕꯜ ꯇꯥꯏꯒꯣꯠ ꯍꯥꯞꯀꯠꯄ ꯂꯣꯏꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯆꯧꯕ ꯄꯣꯠꯌꯣꯝ ꯑꯃ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯣꯂꯨꯛꯅ ꯄꯥꯎꯃꯤꯜꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯅꯤ꯫ ꯑꯀꯤ ꯑꯈꯪ ꯀꯌꯥꯒꯤ ꯇꯤꯟꯅꯐꯝ ꯑꯣꯏꯔꯤꯕ ꯎꯃꯪꯗ ꯅꯤꯡꯊꯧꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯀ ꯂꯣꯏꯅꯕꯤꯌꯨ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯀꯔꯤꯒꯨꯝꯕ ꯑꯄꯥꯝꯕ ꯄꯣꯠ ꯑꯃꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯕꯗꯤ ꯑꯩꯒꯤ ꯄꯣꯠꯌꯣꯝꯁꯤ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯌꯦꯡꯕꯤꯌꯨꯗꯣ꯫ ꯂꯥꯂꯣꯏ ꯍꯟꯖꯕ ꯀꯣꯅꯨꯡ ꯄꯥꯡꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯈꯣꯡꯂꯣꯏ ꯄꯨꯝꯅꯃꯛꯇꯨ ꯊꯧꯔꯥꯡ ꯂꯣꯏꯅꯔꯝꯂꯦ꯫ ꯑꯀꯟꯕ ꯅꯨꯄꯥ 10ꯅ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯆꯥꯛ ꯄꯨꯗꯨꯅ ꯑꯀꯟꯕ ꯈꯣꯜꯂꯥꯎꯗ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝꯗꯨ ꯎꯃꯪ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯃꯄꯥꯜ ꯃꯈꯩ ꯅꯥꯏꯗꯅ ꯄꯥꯛ ꯆꯥꯎꯔꯕ ꯁꯨꯛꯂꯕ ꯎꯃꯪꯗ ꯅꯤꯡꯊꯧꯅ ꯃꯌꯥꯏꯗ ꯊꯝꯂꯒ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯤꯠ ꯅꯥ ꯆꯣꯏꯅꯗꯅ ꯃꯥꯏꯀꯩ ꯃꯔꯤ ꯐꯥꯡꯅ ꯌꯦꯡꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯁꯥꯖꯜ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏ ꯍꯣꯠꯆꯤꯟꯗꯨꯅ ꯇꯥꯟꯅꯈꯤ꯫ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯆꯤꯡꯖꯥꯎ ꯂꯥꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯊꯪꯗ ꯂꯝꯑꯣꯛ ꯑꯃ ꯎꯔꯦ꯫ ꯃꯗꯨꯁꯨ ꯂꯣꯛꯆꯞ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯀꯥꯟꯅꯐꯝ ꯈꯪꯗꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯖꯤ ꯁꯂꯨꯛ ꯑꯃ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯍꯣꯠꯆꯤꯟꯅꯩ꯫ マイケイ ꯈꯨꯗꯤꯡꯗ ꯆꯈꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯇꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯨ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯆꯧꯕ ꯁꯖꯤ ꯂꯥꯕ ꯑꯃꯒꯤ ꯇꯨꯡꯗ ꯏꯟꯗꯨꯅ ꯁꯒꯣꯜ ꯊꯧꯒꯠꯂꯛꯄꯗ ꯂꯥꯂꯣꯏ ꯍꯟꯖꯕꯁꯨ ꯏꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧꯗꯒꯤ ꯈꯛ ꯂꯥꯞꯊꯣꯛꯂꯝꯗꯦ꯫ ꯃꯈꯣꯏ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯊꯪꯗ ꯆꯤꯡꯖꯥꯎ ꯑꯃ, ꯂꯣꯛ ꯑꯃꯗꯒꯤ ꯂꯣꯛ ꯑꯃꯗ ꯂꯥꯟꯗꯨꯅ ꯑꯁꯨꯝ ꯁꯖꯤ ꯑꯗꯨꯕꯨ ꯇꯥꯜꯂꯛꯂꯤ꯫ ꯇꯦꯟ ꯀꯥꯞꯅꯕ, ꯇꯥ ꯂꯪꯅꯕ ꯇꯥꯟꯖꯥ ꯏꯐꯪ ꯐꯪꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯆꯦꯟꯕꯁꯨ ꯑꯇꯥꯟꯕꯁꯨ ꯌꯥꯝꯅ ꯋꯥꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯁꯖꯤꯗꯨ ꯅꯥꯔꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯆꯦꯟꯐꯝ ꯃꯥꯏꯀꯩ ꯈꯪꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯂꯣꯏꯈꯤꯕꯗꯒꯤ ꯎꯃꯪ ꯑꯗꯨ ꯏꯃꯝ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯏꯇꯥꯎ ꯂꯥꯂꯣꯏ ꯍꯟꯖꯕ, ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯨ ꯀꯗꯣꯝꯗ ꯊꯤꯔꯨꯒꯅꯤ? ꯉꯝꯂꯔꯣꯏ, ꯃꯝꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯊꯤꯔꯛꯂꯕꯗꯤ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯎꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯑꯍꯤꯡ ꯂꯦꯛꯂꯁꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯂꯥꯂꯣꯏ ꯍꯟꯖꯕ ꯁꯌꯥꯡꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯂꯥꯂꯣꯏ ꯍꯟꯖꯕꯅ ꯑꯃꯣꯟꯕ ꯑꯀꯣꯛꯄ ꯅꯥꯄꯤ ꯍꯧꯕ ꯃꯐꯝ ꯑꯃ ꯊꯤꯔꯝꯃꯤ꯫ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯊꯝꯂꯒ ꯁꯒꯣꯜ ꯑꯅꯤꯕꯨ ꯃꯍꯥꯛꯅ ꯎꯈꯣꯡꯗ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯅꯥꯄꯤ ꯃꯊꯛꯇ ꯐꯝꯂꯕ
ꯅꯤꯡꯊꯧ ꯇꯤꯡꯊꯣꯛꯇꯨꯅ ꯄꯣꯊꯥꯅꯤꯡꯂꯛꯂꯦ꯫ ꯏꯇꯥꯎ, ꯅꯥꯄꯤ ꯃꯊꯛꯁꯤꯗ ꯊꯥꯅꯅꯕ ꯐꯤ ꯑꯃꯇꯪꯗꯤ ꯄꯥꯝꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛꯁꯨ ꯈꯣꯡꯂꯣꯏꯁꯤꯡꯅ ꯄꯨꯈ꯭ꯔꯦꯗꯣ꯫ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯇꯞꯅ ꯁꯣꯜꯂꯛꯈꯤ꯫ ꯂꯥꯂꯣꯏꯍꯟꯖꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯣꯠꯌꯣꯝ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯄꯥꯛꯄ ꯉꯥꯕꯣꯡ 4 ꯌꯥꯎꯔꯝꯂꯦ꯫ ꯉꯥꯕꯣꯡ 2 ꯊꯥꯔꯒ ꯑꯃꯃꯝꯅ ꯐꯩꯖꯨꯞ ꯑꯣꯏꯗꯨꯅ ꯃꯄꯨ ꯃꯅꯥꯏ ꯍꯤꯞꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯕ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯩ ꯊꯥꯟꯗꯅ ꯑꯩꯈꯣꯏ ꯑꯍꯤꯡ ꯑꯁꯤ ꯀꯝꯗꯧꯅ ꯂꯦꯟꯒꯅꯤ? ꯂꯥꯂꯣꯏꯍꯟꯖꯕꯅ ꯃꯍꯥꯛꯀꯤ ꯄꯣꯠꯌꯣꯝ ꯍꯥꯡꯗꯣꯛꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯃꯩ ꯆꯤꯡꯕ ꯌꯥꯅꯕ ꯄꯣꯠꯂꯝ ꯌꯥꯎꯔꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛ ꯃꯩ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯀꯪꯕꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯔꯕꯗ ꯅꯤꯡꯊꯧ ꯈ꯭ꯋꯥꯡ ꯌꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯐꯪꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯁꯣꯜꯂꯛꯏ꯫ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯅꯈꯤꯕꯗꯨ ꯑꯩꯈꯣꯏꯕꯨ ꯊꯤꯔꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯗꯣ꯫ ꯂꯥꯂꯣꯏꯍꯟꯖꯕ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯃꯨꯛꯁꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯂꯥꯅ ꯆꯦꯛꯁꯤꯟꯅ ꯌꯣꯝꯂꯕ ꯆꯥꯛꯌꯣꯝ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯅ ꯃꯊꯦꯜ ꯀꯌꯥꯒꯤ ꯆꯥꯛꯂꯨꯛ 2 ꯃꯔꯥꯡ ꯀꯥꯏꯅ ꯁꯦꯝꯕ ꯀꯣꯟꯅꯈꯤ꯫ ꯅꯤꯡꯊꯧꯗ ꯆꯥꯛꯂꯨꯛ ꯑꯃ ꯍꯥꯕꯤꯅꯕ ꯂꯥꯟꯁꯤꯜꯂꯝꯃꯤ꯫ ꯂꯥꯝꯂꯕ ꯅꯤꯡꯊꯧ ꯇꯨꯝꯕꯥꯒꯤ ꯏꯁꯤꯡꯅ ꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯇꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯩ ꯌꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯈꯤ, ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯄꯥꯅ ꯃꯇꯞ ꯑꯃꯇꯪ ꯆꯥꯔꯕꯗꯤꯕꯀꯣ? ꯂꯥꯂꯣꯏꯍꯟꯖꯕꯅ ꯃꯍꯥꯛꯀꯤ ꯄꯣꯠꯌꯣꯝꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯐꯖꯅ ꯁꯦꯝꯂꯕ ꯀ꯭ꯋꯥ ꯈꯦꯂꯤ ꯈꯔ ꯌꯥꯎꯔꯝꯂꯦ꯫ ꯃꯗꯨꯗꯒꯤ ꯑꯃ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯂꯥꯟꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯤꯡꯊꯧꯗꯨ ꯄꯨꯡꯄꯦꯟ ꯄꯦꯟꯈ꯭ꯔꯦ꯫ ꯎꯃꯪꯗ ꯂꯦꯜꯂꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯂꯥꯂꯣꯏꯍꯟꯖꯕꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯇꯥꯎ, ꯑꯩ ꯌꯥꯝꯅ ꯄꯦꯟꯈ꯭ꯔꯦ꯫ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯑꯄꯥꯝꯕ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨ꯫ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯊꯣꯛꯄꯗ ꯄꯥꯝꯃꯨꯕ ꯂꯩꯔꯔꯣꯏ꯫ ꯆꯤꯡꯅꯒꯅꯨ ꯏꯇꯥꯎ, ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯂꯥꯂꯣꯏꯍꯟꯖꯕꯅ ꯄꯟꯗꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯔꯤ ꯑꯃꯨꯛ ꯅꯤꯖꯔꯨꯈꯤꯒꯅꯤ? ꯑꯩꯅ ꯁꯦꯕꯥ ꯈꯔ ꯇꯧꯖꯕꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯃꯁꯤꯡ ꯍꯦꯟꯃꯟꯅ ꯊꯥꯕꯤꯔꯦ꯫ ꯅꯠꯇꯦ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯅꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯦ꯫ ꯂꯥꯂꯣꯏꯍꯟꯖꯕ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯈꯨꯝꯂꯛꯏ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯋꯥꯔꯤ ꯇꯥꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯔꯕꯗꯤ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯗ ꯏꯇꯥꯎ, ꯋꯥꯔꯤ ꯂꯤꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤꯗꯤ ꯍꯩꯅꯕꯤꯅꯤ꯫ ꯂꯤꯒꯦ꯫ ꯅꯤꯡꯊꯧꯗꯨ ꯀꯔꯤ ꯋꯥꯔꯤ ꯂꯤꯒꯦ ꯈꯟꯕꯗ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯈꯟꯅ ꯃꯍꯥꯛ ꯋꯥꯃꯟꯕꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯂꯣꯏꯍꯟꯖꯕ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜꯗ ꯃꯤꯡꯁꯦꯜ ꯈꯥꯡꯐꯝ ꯊꯣꯛꯏ ꯈꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯥꯈꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯎꯅꯥ ꯎꯁꯥ ꯅꯣꯝꯗꯨꯅ ꯂꯝꯂꯥꯏꯁꯤꯡꯅ ꯂꯥꯎꯁꯤꯜꯂꯛꯈꯤ꯫ ꯂꯥꯂꯣꯏꯍꯟꯖꯕ ꯁꯤꯡ ꯍꯥꯞꯇꯨꯅ ꯉꯥꯟꯅ ꯆꯥꯛꯍꯜꯂꯝꯃꯤ꯫ ꯃꯩꯉꯥꯜ ꯂꯥꯞꯅ ꯆꯠꯈꯤ꯫ ꯎꯅꯥꯂꯛꯇꯒꯤ ꯎꯁꯥꯗ ꯇꯣꯡꯂꯤꯕ ꯂꯝꯂꯥꯏꯁꯤꯡꯗꯨ ꯁꯦꯡꯅ ꯎꯔꯦ꯫ ꯁꯝꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯄ, ꯃꯆꯤꯟ ꯇꯨꯝꯕ, ꯌꯥꯊꯤ ꯊꯥꯡꯕ, ꯃꯌꯥ 4 ꯈꯛꯇꯪ ꯍꯧꯕ ꯂꯥꯏꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤꯕꯗꯨ ꯇꯥꯏ꯫ ꯏꯇꯥꯎ ꯂꯝꯂꯥꯏꯁꯥ, ꯌꯦꯡꯉꯨ, ꯇꯥꯏꯕꯪ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯁꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯁꯤꯒꯤ ꯋꯥꯔꯤ ꯇꯥꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯂꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯇꯨꯝꯈꯤꯕ? ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯔꯦ꯫ ꯃꯔꯥꯜ ꯂꯩꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯍꯥꯠꯂꯁꯤ꯫ ꯉꯥꯏꯈꯣ, ꯃꯃꯥꯏ ꯌꯥꯡꯀꯣꯛꯃꯨꯛ ꯄꯥꯛꯄ, ꯃꯁꯥꯅ ꯂꯤꯟꯒꯨꯝ ꯁꯥꯡꯕ ꯂꯥꯏꯗꯨꯅ ꯎꯇꯣꯟꯗ ꯃꯃꯩꯅ ꯌꯦꯠꯂꯒ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯃꯊꯟꯇ ꯁꯤꯖꯒꯗꯕ ꯂꯩꯔꯕꯅꯤ꯫ ꯀꯔꯝꯅ ꯁꯤꯒꯗꯧꯔꯤꯕ? ꯎꯁꯥꯗꯒꯤ ꯌꯥꯟꯊꯔꯛꯄ ꯃꯈꯣꯡ ꯂꯩꯕꯥꯛ ꯁꯣꯛꯄ ꯂꯥꯏ ꯃꯤꯠꯂꯪꯕꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯔꯝꯗꯣ ꯍꯥꯏꯒꯦ꯫ ꯍꯌꯦꯡ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯟꯕꯗ ꯑꯋꯥꯡꯕ ꯆꯤꯡ 2ꯒꯤ ꯀꯥꯔꯛꯇ ꯌꯥꯝꯅ ꯈꯨꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯖꯥꯎ ꯑꯃ ꯀꯤꯟꯊꯔꯛꯇꯨꯅ ꯅꯟꯕꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ? ꯂꯥꯏ ꯌꯥꯇꯣꯡ ꯁꯥꯡꯅ ꯍꯪꯂꯛꯈꯤ꯫ ꯂꯥꯏ ꯅꯝꯕꯣꯟꯕꯅ ꯈꯨꯝꯂꯛꯏ, ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯕꯁꯨ ꯑꯔꯨꯕ ꯇꯥꯟꯐꯝ ꯑꯃ ꯂꯩ꯫
ꯃꯈꯣꯏ ꯂꯤꯇꯥꯟ ꯊꯣꯡ ꯑꯃ ꯂꯥꯟꯒꯗꯧꯔꯤ ꯃꯗꯨ ꯇꯥꯂꯛꯄꯗꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯇꯨꯔꯦꯜꯒꯤ ꯅꯨꯡꯖꯥꯎꯗ ꯌꯩꯁꯤꯟꯗꯨꯅ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯃꯗꯨꯗꯒꯤ ꯀꯟꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯂꯥꯏ ꯈꯣꯡꯁꯥꯡꯕꯅ ꯃꯈꯥ ꯍꯪꯂꯝꯃꯤ ꯂꯤꯊꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯃꯔꯥꯟ ꯑꯃꯁꯨ ꯂꯩꯔꯤ ꯂꯥꯏ ꯃꯤꯠꯂꯥꯎꯕꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯆꯪꯂꯛꯄꯗ ꯁꯅꯥꯊꯣꯡ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯅꯤꯡꯊꯧ ꯅꯟꯗꯨꯅ ꯍꯥꯠꯈ꯭ꯔꯒꯗꯧꯕꯅꯤ ꯎꯅꯥ ꯃꯔꯛꯇꯒꯤ ꯃꯀꯣꯛ ꯂꯤꯊꯣꯛꯂꯒ ꯁꯥꯃꯨ ꯃꯅꯥ ꯄꯥꯟꯕ ꯂꯥꯏꯅ ꯌꯦꯜꯂꯛꯈꯤ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯏ ꯁꯝꯁꯥꯡꯕꯅ ꯑꯣꯛꯂꯛꯈꯤ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯕꯁꯨ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯃꯔꯝꯗꯤ ꯀꯣꯅꯨꯡ ꯄꯨꯖꯥꯔꯤꯗ ꯄꯥꯟ ꯑꯃꯗꯤ ꯁꯒꯣꯜ ꯍꯋꯥꯏ ꯉꯥꯃꯨ ꯂꯩꯔꯧꯒꯤ ꯃꯊꯦꯜ ꯑꯃ ꯊꯣꯡꯉꯨ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯔꯅꯤ ꯃꯗꯨ ꯆꯥꯔꯨꯕꯗꯒꯤ ꯍꯨ ꯑꯣꯟꯗꯨꯅ ꯃꯍꯥꯛ ꯁꯤꯔꯒꯅꯤ ꯃꯗꯨ ꯆꯥꯗ꯭ꯔꯕꯗꯤ ꯅꯝꯕꯣꯟꯕꯅ ꯍꯪꯈꯤ ꯃꯍꯥꯛ ꯀꯔꯝꯅ ꯂꯤꯠꯀꯗꯧꯔꯤꯕ ꯅꯥꯄꯥꯛꯅ ꯁꯝꯊꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯀꯣꯅꯨꯡꯒꯤ ꯋꯥꯌꯦꯜ ꯑꯃ ꯆꯠꯊꯔꯤꯉꯩ ꯁꯤꯡꯍꯥꯁꯟ ꯇꯦꯛꯂꯛꯇꯨꯅ ꯑꯣꯟꯊꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯃꯍꯥꯛꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯗꯨꯅ ꯋꯥꯌꯦꯜ ꯇꯧꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯁꯤꯒꯅꯤ ꯃꯥꯏꯄꯥꯛꯅ ꯂꯥꯎꯔꯛꯈꯤ ꯁꯝꯁꯥꯡꯕꯅ ꯈꯨꯝꯂꯝꯃꯤ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯈ꯭ꯔꯕꯁꯨ ꯍꯥꯡꯆꯤꯠ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯣꯅꯨꯡꯒꯤ ꯂꯤꯛꯂꯥꯏ ꯌꯨꯝꯕꯤꯗꯒꯤ ꯀꯨꯝꯊꯔꯛꯄ ꯑꯃꯨꯕ ꯂꯤꯟꯖꯥꯎ ꯑꯃꯅ ꯆꯤꯛꯄꯗꯒꯤ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯂꯌꯥꯝ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏ ꯃꯤꯇꯣꯡꯕꯅ ꯁꯥꯎꯔꯛꯈꯤ ꯉꯥꯏꯈꯣ ꯑꯄꯪꯕ ꯁꯥ ꯃꯗꯨꯗꯒꯤ ꯀꯟꯅꯅꯕ ꯎꯄꯥꯏ ꯂꯩꯔꯤꯕꯗꯨ ꯎꯗ꯭ꯔꯕꯔꯥ ꯁꯝꯁꯥꯡꯕꯅ ꯊꯥꯖꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯦ ꯂꯥꯏ ꯃꯗꯨꯗꯒꯤ ꯀꯟꯅꯅꯕ ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯄꯨꯝꯅꯃꯛꯁꯤ ꯇꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤꯅ ꯂꯤꯟ ꯑꯗꯨ ꯍꯥꯠꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯤꯟꯒꯤ ꯏ ꯆꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡꯗ ꯄꯛꯈꯤꯒꯅꯤ ꯃꯗꯨꯗꯒꯤ ꯑꯣꯟꯕ ꯍꯨꯅ ꯅꯤꯡꯊꯧ ꯍꯥꯠꯂꯒꯅꯤ ꯑꯍꯤꯡ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯗꯨ ꯂꯩꯅ ꯂꯦꯛꯊꯣꯛꯂꯕꯗꯤ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕ ꯈꯪꯕ ꯃꯤꯅ ꯂꯤꯟ ꯍꯥꯠꯂꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯅ ꯃꯥꯏꯄꯥꯛꯅ ꯀꯔꯦꯝꯅꯕꯒꯨꯝ ꯅꯣꯛꯂꯛꯈꯤ ꯍꯦ ꯑꯄꯪꯕ ꯁꯥ ꯂꯥꯏ ꯂꯩꯊꯤꯟꯒꯥꯏ ꯅꯪꯅ ꯑꯗꯨꯛ ꯍꯥꯏꯗꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕు ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯟꯗꯨꯅ ꯅꯤꯡꯊꯧꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯌꯥꯊꯪ ꯄꯤꯔꯒꯅꯤ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯑꯩꯈꯣꯏꯅ ꯉꯥꯡꯅ ꯁꯪꯅꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯕꯨ ꯍꯦꯛ ꯂꯤꯊꯣꯛꯂꯕꯗꯤ ꯃꯤꯁꯛ ꯑꯗꯨ ꯅꯨꯡ ꯑꯣꯜꯂꯒꯅꯤ ꯃꯗꯨꯗꯒꯤ ꯀꯟꯅꯅꯕ ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯅꯤꯡꯊꯧ ꯃꯁꯥꯃꯛꯀꯤ ꯃꯆꯥꯕꯨ ꯃꯈꯨꯠꯃꯛꯅ ꯊꯥꯡꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯒ ꯃꯗꯨꯗꯒꯤ ꯇꯥꯔꯛꯄ ꯏꯅ ꯅꯨꯡ ꯑꯗꯨꯗ ꯇꯩꯔꯕꯗꯤ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯛꯀꯅꯤ ꯅꯤꯡꯊꯧ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥ ꯅꯨꯡ ꯑꯣꯟꯒꯦ ꯈꯟꯕ ꯃꯤ ꯃꯔꯨꯞ ꯑꯃ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥꯕꯨ ꯍꯥꯠꯀꯗꯕ ꯅꯤꯡꯊꯧ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯂꯩꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯂꯌꯥꯝ ꯇꯤꯟꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯣꯠ ꯄꯦꯠ ꯂꯥꯎꯗꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯅꯤꯡꯊꯧꯕꯨ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯃꯔꯣꯏ ꯃꯅꯥꯎꯁꯤꯡꯅ ꯃꯊꯪ ꯃꯊꯪ ꯊꯤꯅꯔꯛꯂꯦ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛ ꯅꯤꯡꯊꯧꯅ ꯅꯤꯡꯕ ꯀꯥꯏꯅ ꯀꯣꯅꯨꯡ ꯄꯥꯡꯂꯛꯈꯤ ꯅꯤꯡꯊꯧꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯅꯛꯅ ꯂꯥꯂꯣꯏ ꯍꯟꯖꯕ ꯏꯜꯂꯝꯃꯤ ꯃꯍꯥꯛꯅ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯈꯤꯕ ꯃꯇꯝꯗ ꯆꯤꯡ ꯀꯥꯔꯛꯀꯤ ꯑꯈꯨꯕ ꯂꯝꯕꯤ ꯑꯃ ꯎꯔꯦ ꯂꯥꯂꯣꯏ ꯍꯟꯖꯕꯅ ꯍꯪꯒꯠꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯑꯗꯨꯉꯩ ꯏꯅꯤꯡꯊꯧꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯗꯨ ꯎꯖꯍꯧꯈꯤ ꯃꯗꯨꯗ ꯏꯅꯤꯡꯊꯧꯅ ꯁꯒꯣꯜ ꯃꯌꯥꯝ ꯃꯔꯛꯇ ꯂꯤꯠ ꯂꯤꯠꯇꯨꯅ ꯊꯧꯕꯗꯨ ꯑꯣꯟꯊꯣꯛꯅ ꯌꯥꯡꯈ꯭ꯔꯦ ꯐꯖꯈ꯭ꯔꯦꯗ ꯃꯗꯨꯒꯤ ꯈꯨꯊꯧꯗꯨ ꯉꯁꯤ ꯆꯤꯡꯂꯛꯁꯤꯗ ꯑꯃꯨꯛꯇꯪ ꯎꯠꯄꯤꯌꯨ ꯊꯥꯒꯠꯄꯗ ꯍꯔꯥꯎꯗꯕ ꯀꯅꯥ ꯂꯩꯕꯒꯦ ꯅꯤꯡꯊꯧ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯒꯣꯜ ꯆꯞ ꯂꯦꯞꯍꯜꯂꯝꯃꯤ ꯀꯣꯏꯅ ꯑꯍꯨꯝꯂꯛꯇꯪ ꯂꯩꯔꯝꯂꯒ ꯁꯥꯖꯩ ꯊꯥꯗꯨꯅ ꯃꯥꯡꯂꯣꯝꯗ ꯈꯨꯔꯨꯞ ꯂꯥꯡꯍꯟꯈ꯭ꯔꯦ ꯂꯥꯂꯣꯏ ꯍꯟꯖꯕꯁꯨ ꯇꯥꯟꯈꯠꯂꯤ ꯂꯦꯡꯒ ꯂꯦꯡꯒ ꯃꯥꯟꯅꯔꯝꯕꯗꯒꯤ ꯑꯈꯨꯕ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯥꯂꯣꯏ ꯍꯟꯖꯕꯒꯤ ꯁꯒꯣꯜꯅ ꯁꯠ ꯂꯤꯈꯠꯇꯨꯅ ꯆꯤꯡꯂꯛ ꯂꯥꯟꯊꯣꯛꯄ ꯍꯥꯟꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯇꯨꯡꯃꯛꯇꯗ ꯅꯨꯡꯖꯥꯎ ꯃꯌꯥꯝ ꯑꯃ ꯒ꯭ꯔꯨꯡ ꯒ꯭ꯔꯨꯡ ꯀꯤꯟꯊꯔꯛꯂꯝꯃꯤ ꯇꯨꯡꯂꯣꯝꯗ ꯌꯦꯡꯈꯤꯕꯗ ꯅꯤꯡꯊꯧ ꯂꯥꯎꯔꯛꯈꯤ ꯏꯁ ꯁꯤꯔꯝꯒꯅꯤꯗ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤ ꯇꯪꯈꯥꯏ ꯆꯠꯂꯛꯄꯗ ꯑꯔꯨꯕ ꯂꯣꯛ ꯑꯃꯒꯤ ꯃꯊꯛꯇ ꯂꯤꯇꯥꯟ ꯊꯣꯡ ꯑꯃ ꯂꯩꯕ ꯎꯔꯦ ꯃꯗꯨ ꯂꯥꯟꯗꯨꯅ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯝꯅ ꯀꯣꯏꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯂꯥꯂꯣꯏ ꯍꯟꯖꯕꯅ ꯇꯨꯡꯗ ꯂꯥꯛꯈꯤꯕ ꯈꯣꯡꯂꯣꯏꯁꯤꯡ ꯌꯦꯡꯗꯨꯅ ꯂꯥꯎꯔꯝꯃꯤ ꯃꯔꯨꯞ ꯄꯨꯝꯅꯃꯛ ꯃꯌꯥꯝꯅ ꯁꯒꯣꯜ ꯑꯅꯤꯁꯤꯒꯤ ꯍꯩꯁꯤꯡꯕ ꯈꯔꯗꯤ ꯎꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯣꯡꯁꯤ ꯂꯥꯟꯕꯗ ꯑꯃꯨꯛꯁꯨ ꯌꯦꯡꯕꯤꯌꯨ ꯅꯤꯡꯊꯧꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯅ ꯑꯩꯕꯨ
usitraba male. Handakti aingondagi mang thanba yadre. Sagol anidu krik krik nganana chen khre. Thong tamna chongchinaki. Laloi hanjaba langthokre. Tungde ilakpa ningthaugi sagol khumang ani leira yaurakpaga thong tatkre. Khumang hotuna uchin nachin sagolna ningthaubu kalhauki. Ningthau masa pumba humangna pumlup lupami. Mahaki khongloi singi mamangda ikaiba khara nanglabasu khudong thibadagi anirak nanthorappagidamak Ishorbu thagatlammi. Mahakna khongloi singbu koina tapna laknaba hairamlaga ningthau laloi hanjabaga punna loinana leptana lakhi. Numidang wairam ningthau amasung laloi hanjaba konungi thong yoksilakadaure. Laloi hanjabana hairammi. Iningthau handakki khongjatsi matangda khalubada yamna chopse phamnaiba maruploi singasu hanminaraktre. Phamnaiba maruploi singasu hanminaraktre. Sana thongda mayamna okhanbada lemjararoi. Aduna ikhoi maningi hojang thonglomdagi manamanin naidana sangkhrasi. Ningthau ingak ngaklabasu laloi hanjabagi wafamdu yakhi. Makhoina sana sangai yorakpada sana thong ningkhaire haina mayam wa launarakpa tarami. Laloi hanjaba numittu mayumda hallaroi konungda panjarage hairami. Ningthauna atithi oina mahakpu taram laihanaba sinkhre. Ningthau manai chakthongba singda pange sagol hawaiga thongbada ngamu leirau marang kaina thaknaba mathel ama yahonnanaba haiki. Chak thongba loiraba matamda laloi hanjabana lona pange sagol hawaiga thongba ensang aduda maitan khara thadarami. Ensangdu amotpa yaure haiduna mapanda haidok hankhre. Mathangi numita khul amagi machin manau ani lam thum munnabagi matangda wail ama ningthauna tauba tarami. Laloi hanjaba ningthaugi khong chokna khurumlaga haijarami. Iningthau ibungo nanaida ngasidi thaujal amatang pinabiyu. Karino itaw chingnaba laitana hekta hayu. Ningthau thaujal utuna hairami. Iningthauna aigi haurakpham khangbire. Ai lairaba machani. Punsida ningthaugi singhasanda phamba haibasi mangda phawba thoklaroi. Iningthauna nanai tolababu chanbibasi leibak miya mangda khanganbiba oina ngasigi pungja kharadang aibu singhasanda phamanbiduna wayel amatang tawhanbiyu. Masi tabada ningthau ngakpaga loinana hainadaba minok ama haiphet utlami. Aina khara chanbasida mahak jat hairakle. Adubu marupki ningba thunganba haibasi ithawni. Ngayak wakhal tawruraba ningthawna hairakhi. Phare ngasigi wayel si itawna hekta tawbadu ai yenglage. Ningthawna laloi hanjababu singhasanda phamhallaga mahak praja mirakta laklammi. Laloi hanjaba khudakta asangba thauri ama khangyenda pullaga machin amana makhut oida yesillaga singhasanda phamlammi. Mahaki thabaktu miyamna ude khangde. Phamnaiba masing surabada wayel haunanaba laloi hanjabana lauthokre. Angakpani mafam ikhang khanghodana grung haiba khonjel ama sabana takhi. Singhasangi gadi ningkhai khrabani. Thauri da yalhoba laloi hanjaba asok apan nangkhidre. Madu ubada ningthau yamna ngakhi. Numittu darba leple. Wayel yaithokhi. Laloi hanjaba mahakna ningthaubu kanba ngambagidamak yamna nungaina mayumda halaklami. Mathangi numita laloi hanjaba konung karakpadagi mayumda handana marup mapang phamnaiba singa mathang wari sanaduna matam ngaiduna leirammi. Numidang wairam oiraklabada mahak lona ningthau leimarembi kada changduna makhutta thangsang ama pairaga kachin amambada leiba sangbai mari chauba ningleina kunduna phamlami. Ahing thenglak mahak ninglei handoklaga kachinda leplami. Mikup khara leiraga likla yumbidagi langtrik langba musuk muba achauba lin ama kumtharakpa mahakna ure. Lin makok thangatuna ningthau leimarembigi tumpham lomda changchilakpa laloi hanjabana khulai thuna matup tare thokna kakthatlammi. Lin matup singdu mahakna mapanda
ꯀꯣꯅꯨꯡꯒꯤ ꯆꯦꯛꯄꯥꯟ ꯋꯥꯡꯃꯗ ꯍꯨꯏꯅ ꯁꯥꯅ ꯆꯥꯈꯤꯅꯕ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯩꯃꯔꯦꯝꯕꯤꯒꯤ ꯍꯛꯆꯥꯡꯗ ꯆꯣꯡꯈꯤꯕ ꯏ ꯃꯔꯩꯅ ꯂꯦꯛꯊꯣꯛꯄ ꯆꯪꯂꯛꯈꯤ꯫ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯏ ꯑꯗꯨ ꯍꯥꯟꯅ ꯇꯩꯊꯣꯛꯂꯒ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯄꯛꯄ ꯏ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯉꯛꯁꯝ ꯑꯃꯁꯨꯡ ꯃꯃꯥꯏꯗ ꯆꯣꯡꯈꯤꯕ ꯏ ꯂꯦꯛꯊꯣꯛꯂꯤꯉꯩꯗ ꯅꯤꯡꯊꯧ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯐꯥꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯐꯤꯖꯤ ꯐꯤꯅꯥ ꯅꯦꯠꯄ ꯐꯠꯇꯕ ꯍꯨꯔꯥꯟꯕ ꯆꯠꯄꯒꯤ ꯃꯔꯥꯟꯗ ꯂꯥꯂꯣꯏꯍꯟꯖꯕꯒꯤ ꯃꯊꯛꯇ ꯋꯥꯌꯦꯜ ꯆꯠꯊꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯗꯨ ꯂꯥꯂꯣꯏꯍꯟꯖꯕꯅ ꯍꯥꯟꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯊꯣꯔꯛꯈꯤ꯫ ꯂꯥꯂꯣꯏꯍꯟꯖꯕ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯈꯤ꯫ ꯂꯥꯂꯣꯏꯍꯟꯖꯕ ꯃꯤꯍꯥꯠꯄꯨꯡꯗ ꯄꯨꯔꯛꯂꯦ꯫ ꯑꯋꯥꯕꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯃꯤꯅ ꯐꯤꯡꯒꯧ ꯐꯧꯈ꯭ꯔꯦ꯫ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯅꯨꯡ ꯑꯣꯟꯕ ꯍꯥꯏꯕ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯀꯔꯤꯅꯣ? ꯑꯁꯨꯝ ꯈꯜꯂꯨꯔꯒ ꯂꯥꯂꯣꯏꯍꯟꯖꯕ ꯆꯤꯡꯅꯕ ꯂꯩꯔꯛꯇ꯭ꯔꯦ꯫ ꯂꯝꯂꯥꯏꯁꯤꯡꯅ ꯉꯥꯡꯅꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯁꯥꯡꯂꯕ ꯋꯥꯔꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯊꯪ ꯃꯊꯪ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯊꯣꯛꯄꯗꯒꯤ ꯃꯍꯥꯛ ꯐꯪꯒꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯒꯤ ꯀꯣꯛꯅꯅꯕ ꯄꯥꯝꯕꯩ ꯃꯔꯝꯁꯨ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯂꯥꯂꯣꯏꯍꯟꯖꯕ ꯈꯪꯍꯧꯗꯅ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯤꯗ ꯂꯥꯂꯣꯏꯍꯟꯖꯕꯒꯤ ꯅꯨꯄꯤꯅ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯣꯟꯅ ꯊꯣꯏꯅ ꯇꯦꯡꯊꯥꯈꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯋꯥ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯁꯅꯥ ꯁꯪꯒꯥꯏꯔꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯆꯥꯕꯨ ꯂꯥꯂꯣꯏꯍꯟꯖꯕꯅ ꯑꯣꯟꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯈꯨꯔꯨꯝꯖꯍꯟꯈꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯃꯤꯍꯥꯠꯄꯒꯤ ꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯏꯕꯨ ꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯨꯔꯇꯤ ꯑꯗꯨꯗ ꯇꯩꯕꯒ ꯂꯥꯂꯣꯏꯍꯟꯖꯕ ꯈꯨꯗꯛ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯈꯨꯗꯛꯇ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯇꯣꯉꯥꯟ ꯇꯥꯔꯕ ꯃꯀꯣꯛꯄꯨ ꯃꯁꯥꯒ ꯁꯝꯖꯤꯟꯅꯗꯨꯅ ꯃꯇꯝꯕꯥꯛꯇ ꯄꯝꯂꯒ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯏꯍꯧꯔꯛꯄ ꯄꯤꯅ ꯑꯉꯥꯡꯒꯤ ꯃꯁꯥ ꯄꯨꯝꯕ ꯆꯥꯝꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯗ ꯆꯦꯠꯅ ꯀꯣꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯑꯉꯛꯄꯅꯤ ꯑꯉꯛꯄꯅꯤ ꯍꯥꯏꯅ ꯂꯥꯎꯅꯔꯝꯃꯤ꯫ प्रजाबु नुंसीबा निंगथौदी लाइगुमना सिंथानै निंगथौना कनबा नुपादी लैबाक मचानी सोनै मसागी ओइजबा थीबदी हुरानबमकनी हाइनै तौबिमल खंगबा मीदी सीख्रबसु हिंगली खनै।